ओजा तोंबी गुम्बना मुस्लिम अखोगी पांगन मरक्ता अतोपा अखोई धर्म माने जाति माने हाना पुसन पुसलगा लोली तंबीरगा पांगन मसिंग हेंगनबा पीरे हारगा अखोई मागी वाद मवा लौगदो सुमै लेते मरमदि कम्युनिटी सुना पुनबा जेम होलदा पांथोखिबा सेमिनार प्रोग्राम दा ओपन लेना मतमदा लाउग्रेबा पांगन गी लेरिबा विलेज पुनगा मरी मंगा लेरिबा पांगन दाबा खोंग सिंगसा पुनना सर्वे समिनारसी जेएसएलपी की म्यूजिक याउबिरो लेरिबा बैतै कम्युनिटी की मेजर कम्युनिटी की नत्रगा नागागी कुकी की सीएसओ की लीडर म्याम जुनो याउबिरो पुनना अखोई ड्राइव समिनारसे मितोप लेरंबा पांगन खुलत मितोप लेरंबा सिंगसे तथोपदा अखोई सुमांग थातगेना थाजगेना अखोई सिलेंडर तौ लेगे हुजिसु तौरि तराइदगी फुद्रे मेम कवर सम कवर पुमन बे आबसना तबाई अखोई गिसबो मितोप थमदलंगनि अखोई मी मसिंग यामना हेगलंगनि गाय याब्रो आय फुद्रे मेम कवर तांदुबु से समय भुंगिसि यारकदबा माला गुनंगी माला नते सुम तोय लाचलादि कनो मारका तोरिबे प्रेसिडेंट ओइद्रगदि मियाम की थबुक तौबा ऑर्गेनाइजेशन यावबसि याद्रब्रा सिने बाइना सि प्रोग्राम असि गुदुं चावलो हांगिसि प्रेसिडेंट ओइद्रगदि अखोई हेता ऑर्गेनाइजेशन हेता पुथोरपगि थबो मेसा नबिमा सेंगुम सौबुगुम सौरे जमेत लाए हारगदि अखोई सि जेलेबा जमेत लाए हाइबदा जेलिसि आलिमुल मासिंग लापदने अखोइना जेलिसि मखोई थेंगनगदा हाइना अखोई लंबीदा सुमना नमाज मतमदा कोसे सलमसु नत्रगना दुकान मांग फमसु सुमनगी कनोमदा तोरमसु मखोई बिजा तौबोइना अखोई मतमदु सेलमे हौजिकाल लेडीसिंगसि पुरा अखोई हलाल अमदा लेग्रे अखोई यामसिंगसु नमाज मतमदसु अदगी एनी टाइम दा तुम अखोई आलिमुल मासिंग बिजा तौदबगी सांगसि अखोई यामसिंग मसिंग नोम नोमगी सुम हेंगलाय अदु सेमदि खंबियो ngasiगी उलमा काउंसिल की प्रोग्राम असि खुदुम चाव लौरगा आइना हाइजनिंग मसे अखोई आमोला अखोई आम काबु सिंगदा आई सादगी होरगा आलिमुल मासिंग बिजा तौद्रबा अखोइसु नोम नोमगी लेखा ताबा होरादबनी सिनेना हाइजनिंगसि सेंगा ngसाइगी ngasiगी अखोई यूनिटी एंड अंडरस्टैंडिंग हाइबा थीम सजाइना लाचरकांदा आइना हाइजनिंग मसे मसे अखोई मसेल यूनिटी होइना अंडरस्टैंडिंग लेना थबुक तौबा ngamgदौबसे आइना सुम थेंगजरक पाइ तारे ngasi मांग सेमबिरि अखोई दाइस लेंसन बिरिबा आई याहलि बुंगो मिंगोइना हंगसरबदा बरियाल दिनसा अखोई मतम पुनमक्ता लमजिंग लमता पिरगा अखोइना तौजरिबा हाइबोय हाइतोय तुते फते थबुक खरा सिदा कदाइदा करि सोइगिदगे हाइना अखोइना खंगतबा मिकुप्ता सयसन लौजरिबा अदुगा ngasi की प्रोग्राम एंकर ओइरिबा अखोई की मुक्ति साहब करिगुंबा तंजा हाइगु जलकपा अखोई की मिफमदा सरासरि के वफम लाकु मतमदा इकोई कोइनदना अदुम मसादा अखोइना बराबर अदुम हंगबा अदुगा अखोई की मेसा बताओ अखोई मुक्ति बताओ अदगी अखोई की मेसाब सलातुर सुमाइना अखोइना तंजालु दुलु जपद हंगजर फमजरिबा असुम बसिंग असे इंगी ममांग अखोइना थेदोना वा हानिंगा लेते अदुबो आइना हाइजनिंग बसे ओलमा काउंसिलना संसन गदौबा थबुकसे अखोई पोरम अमा यापा हाइतारे ओलमा काउंसिलना संसन गदौबा थौना पोरम अमा यापा आमसो अखोई ऑल मणिपुर मुस्लिम स्टूडेंट ऑर्गेनाइजेशन यामना नुसीबा अखोई स्टूडेंट सिंगी ओइनादि फादर ऑर्गेनाइजेशन ने हाइदि अमुको फादर ऑर्गेनाइजेशन ने लेरिबा अखोई हाइदि याम कुइरबा सांग लेराबा अदुबो आइगी इपा इमाना पिरंबा पता की टाइपता सोतो की टाइपता आइगी प्रॉपर्टी की टाइपता सुम लेजन ग्रामीण ऑर्गेनाइजेशन सि मथंग मथंग सुम मसा को थोरपने पेनरतबदि मदु खंगबा हाइबा हाइबदि आइगी पेरता खंगदबा म्याम लेरंगनि जस्ट ममांगी प्रेसिडेंट पेरता खंगबसु म्याम लेगनि तौदबु प्रेसिडेंट ओइद्रगदि मियाम की थबुक तौबा ऑर्गेनाइजेशन यावबसि याद्रब्रा सिने बाइना ngasi प्रोग्राम असि गुदुं चावलो हांगिसि प्रेसिडेंट ओइद्रगदि अखोई हेता ऑर्गेनाइजेशन हेता पुथोरपगि थबो मेसा नबिमा सेंगुम सौबुगुम सौरे यारगदि अखोई की MMWO की फम पाइजरिबा इसा अमदि यारगदि थपुन्ना अखोई तोमिनबा याबा लेतारगदि MMWO सिसु पुन्नमतम पुनसलगा यारगदि अखोई सिलेंडर तौजगे थबो अमतम तोमिनसे अखोई खमदुना ते दरकार लेरिसि MMWO हाइसि MMWA हाइना मयांग इम्फाल बेंगुन सलामत बाजार दा 2010 दा सफोंग लखिबने एसोसिएशन हाइना मतमदुदगी ऑर्गेनाइजेशन हाइना मतमदुदा अमुको आमदो आमसो लोइना पैरालाइज तौर लेरमेबा ऑर्गेनाइजेशन सि लेदिरे नंबा कदा वाइदगी लेरन हाइदा मते खरा अखोई की CSO ऑर्गेनाइजेशन सि मांगमनेबा अदवाइ देदा प्रेशर ग्रुप से अखोई की दरकार लई एना अखोई सि आई जलियांग स्टूडेंट यूनियन तंपाक की फाइनेंस सेक्रेटरी पुरगा मतमदु लेरनबारे मतमदु MMWO सफोंग अपदगी MMWO दा जॉइन तौसलगी अदुमाइना थोरप मतमदा हौजिकता आइगी MMWO की एग्जीक्यूटिव कलीग सिंग दा लेमिनरी सिंग सिदा मोस्ट सीनियर हाइद एंगोन लेइत्रे अखोई की ऑर्गेनाइजेशन की लमजिंग अता के हलि मोस यावरी आई फमदुना ते दरकार लेरिसि आइगी थबुक तुने दरकार लेरिसि पर्सनल ओइद्रगदि ऑर्गेनाइजेशन यावदबि यादे वखलोन सेमा अमुक की लेरिबा एग्जीक्यूटिव सिंग दा ओलमा सिंग दा किदं वाकल हेबि गनो आइगी कोनतन बगिनि मसे थोहन बिरकनो सिनै नानिस सेक्रेटरी ओइद्रगदि आई ऑर्गेनाइजेशन तो थोकदने है वखलोन से मसिगुम बसे
ꯑꯃꯨꯛꯀꯤ ꯉꯁꯤꯒꯤ ꯃꯀꯣꯛ ꯀꯨꯝꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯃꯁꯤ ꯊꯣꯛꯍꯟꯕꯤꯔꯛꯀꯅꯨ ꯏꯟꯁꯥꯜꯂꯥ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ MMWꯗ ꯁꯨꯝ ꯑꯗꯨꯝꯕ ꯊꯣꯛꯄ ꯂꯩꯇ꯭ꯔꯤ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏ ꯊꯣꯛꯇꯅꯕ ꯍꯣꯠꯅꯒꯅꯤ ꯖꯁ ꯑꯩ ꯃꯗꯨꯝꯕꯗ ꯊꯣꯛꯀꯗꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯂꯥꯞ ꯂꯩ ꯐꯝꯗꯨꯗꯒꯤ ꯁꯦꯂꯦꯟꯗꯔ ꯇꯧꯔꯒ ꯂꯩꯈꯤꯒꯅꯤ MMWꯗꯒꯤ ꯑꯗꯨꯒ MMWꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯃꯗꯤ ꯑꯩꯒꯤ ꯄꯥꯡꯒꯟꯒꯤ ꯑꯩꯒꯤ ꯀꯥꯎꯝꯒꯤ ꯑꯩꯒꯤ ꯖꯥꯇꯤꯒꯤꯗꯃꯛꯇ ꯍꯤꯡꯒꯠꯂꯝꯕꯅꯦꯕ ꯊꯕꯛꯇꯤ ꯑꯩ ꯐꯝ ꯄꯥꯏꯗ꯭ꯔꯒꯁꯨ ꯍꯥꯟꯅꯗꯒꯤ ꯆꯥꯡꯗꯅ ꯆꯞ ꯆꯥꯅ ꯂꯥꯟꯅ ꯄꯥꯡꯒꯟ ꯄꯤꯅꯕꯤꯔꯗꯤ ꯆꯞ ꯆꯥꯅ ꯊꯕꯛ ꯇꯧꯖꯒꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ MMWꯅ ꯄꯥꯏꯈꯤꯕ ꯏꯁꯨ ꯑꯃꯗ ꯑꯃꯨꯛꯁꯨ ꯑꯗꯩ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯉꯥꯡ ꯂꯣꯏꯕꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯀꯤꯅꯣꯠ ꯑꯦꯗ꯭ꯔꯦꯁꯇ ꯌꯥꯎꯈꯤꯕꯗꯣ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯁꯤ ꯑꯩꯗꯤ ꯄꯨꯛꯇ ꯊꯝꯕ ꯋꯥꯁꯦ ꯍꯩꯇꯦ ꯗꯣꯡꯗꯣ ꯍꯦꯛꯇ ꯉꯥꯡꯒꯜꯂꯦ ꯈꯔ ꯑꯩ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯗꯤ ꯍꯟꯗꯛꯀꯤ 23 ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯊꯣꯛꯄ ꯏꯔꯥꯡꯁꯦ ꯁꯤꯗꯩꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯂꯤꯂꯣꯡꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏ 5 ꯁꯤꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦꯕ ꯅꯨꯃꯤꯠꯁꯤꯗꯩꯗ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒ ꯄꯥꯡꯒꯟꯒ ꯏꯔꯥꯡꯁꯤ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯃꯩꯇꯩꯒ ꯄꯥꯡꯒꯟꯒ ꯇꯥꯏꯅꯕ ꯈꯨꯟꯗꯥꯏꯅꯕꯗ ꯂꯩꯕꯗ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯋꯥꯏ ꯄꯥꯡꯒꯟꯁꯤꯡꯁꯨ ꯋꯥꯏꯑꯦꯕ ꯂꯣꯏꯅ ꯕꯤꯛ ꯕꯤꯛ ꯂꯥꯎꯅꯕ ꯅꯨꯃꯤꯠ ꯑꯃꯈꯛꯅꯦꯕ ꯅꯨꯃꯤꯠꯁꯦ ꯁꯤꯗꯩꯗ ꯃꯌꯥꯝ ꯏꯝꯐꯥꯜꯗ ꯑꯩꯒꯤ ꯑꯦꯔꯤꯌꯥꯗ ꯑꯩ ꯏꯁꯥꯅ ꯁꯦꯟꯅꯩ ꯃꯌꯥꯝ ꯏꯝꯐꯥꯜꯒꯤ STPO ꯃꯇꯝꯗꯨꯒꯤ ꯁꯥꯔ ꯕꯤꯃꯣꯜꯆꯥꯜ ꯑꯃꯗꯤ OC ꯁꯥꯔ ꯅꯕꯖꯤꯕꯜ ꯃꯁꯥ ꯌꯥꯎꯔꯒ ꯃꯌꯥꯝ ꯏꯝꯐꯥꯜꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒ ꯄꯥꯡꯒꯟꯒ ꯇꯥꯏꯅꯕ ꯑꯦꯔꯤꯌꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯏꯝꯐꯥꯜꯒꯤ ꯃꯩꯇꯩꯒꯤ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯂꯩꯔꯤꯕ ꯒ꯭ꯌꯥꯟ ꯇꯥꯕꯁꯤꯡꯗꯨꯒ ꯑꯩꯈꯣꯏ ꯄꯥꯎ ꯐꯥꯎꯅꯔꯒ ꯃꯣꯏ ꯑꯩꯈꯣꯏꯒ ꯐꯥꯎꯅꯔꯒ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯕ ꯑꯣꯏꯅ ꯆꯠꯂꯦꯕ ꯏꯔꯥꯡꯁꯤ ꯊꯣꯛꯇꯅꯕ ꯍꯥꯏꯅ ꯍꯥꯏꯗꯤ ꯃꯁꯤ ꯀꯟꯐ꯭ꯂꯤꯛꯁꯤ ꯆꯥꯎꯊꯣꯛꯇꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯀꯟꯅ ꯃꯗꯨꯗ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜ ꯄꯨꯕ ꯑꯣꯏꯅ ꯆꯠꯂꯦꯕ ꯍꯦꯟꯗꯕ ꯑꯇꯣꯞꯄ ꯈꯨꯡꯒꯪꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯄ ꯋꯥꯐꯝꯗꯨꯅꯤ ꯄ꯭ꯔꯖꯥꯒꯤ ꯍꯥꯟꯅ ꯃꯇꯝꯗ ꯇꯧꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯔꯥꯖꯅꯤꯇꯤ ꯄꯨꯟꯕꯁꯨ ꯄꯨꯟꯗꯕꯁꯨ ꯂꯤꯂꯣꯡꯒꯤꯗꯤ ꯄꯨꯟꯅ ꯑꯗꯨꯝ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯗꯣꯛꯈ꯭ꯔꯦ ꯑꯇꯣꯞꯄ ꯈꯨꯟꯁꯤꯡꯁꯤꯅ ꯃꯁꯥ ꯃꯔꯦꯟ ꯑꯣꯏꯍꯧꯔꯦ ꯈꯨꯟꯖꯥꯎꯁꯤꯡꯅ ꯈꯨꯟ ꯃꯆꯥ ꯃꯆꯥꯒꯤ ꯈꯟꯗꯕꯁꯦ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯟꯁꯤꯡ ꯉꯁꯥꯏ ꯑꯩꯒꯤ ꯏꯌꯥꯝꯕ ꯔꯍꯤꯁꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯍꯥꯏꯕꯁꯦ ꯃꯁꯤꯗꯒꯤꯁꯨ ꯁꯨꯝ ꯑꯩꯈꯣꯏ ꯄ꯭ꯔꯁꯤꯗꯦꯟ ꯉꯁꯥꯏ ꯑꯩꯈꯣꯏ ꯁꯗꯔ ꯁꯥꯍꯝꯅ ꯍꯥꯏꯕꯤꯕꯗꯣ ꯄ꯭ꯔꯁꯤꯗꯦꯟꯁꯤ ꯉꯁꯤ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯕ ꯑꯩꯈꯣꯏꯒꯤ ꯆꯠꯃꯤꯟꯅꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯒꯤ ꯃꯤꯇꯤꯡ ꯑꯃꯈꯛ ꯂꯩꯌꯦ ꯉꯁꯤꯁꯦ ꯑꯗꯨꯅ ꯄ꯭ꯔꯁꯤꯗꯦꯟ ꯑꯩꯁꯨ ꯌꯥꯎꯔꯝꯕꯅꯤꯗꯅ ꯈꯤꯇꯪ ꯊꯦꯡꯉꯛꯏꯁꯦ ꯄ꯭ꯔꯁꯤꯗꯦꯟ ꯅꯪ ꯑꯝꯇ ꯍꯥꯟꯅ ꯆꯠꯆꯜꯂꯝꯃꯣ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤꯗꯤ MMWꯒꯤ ꯗꯥꯏꯁꯇ ꯀꯥꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯁꯦꯡꯅ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣꯝꯗꯤ ꯉꯥꯛꯇꯪ ꯌꯥꯎꯍꯧꯔꯨꯗ꯭ꯔꯒꯗꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ ꯁꯦꯡꯅ ꯃꯇꯨꯡ ꯇꯥꯔꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯑꯩꯈꯣꯏ ꯄ꯭ꯔꯁꯤꯗꯦꯟꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕꯁꯤꯡ ꯌꯥꯎꯅꯕ ꯍꯣꯠꯅꯖꯒꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯑꯃ ꯑꯔꯨꯕ ꯑꯃꯈꯛ ꯂꯩꯗꯅ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯁꯨꯃꯥꯏꯅ ꯀꯥꯏꯊꯣꯔꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯅꯍꯥꯔꯣꯟꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯏꯕꯁꯤ ꯇꯣꯛꯁꯤ ꯉꯔꯥꯡ ꯅꯍꯥꯟ ꯏꯝꯄꯦꯛ TV ꯃꯅꯨꯡꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗ ꯑꯩ ꯐꯃꯨꯡꯗ ꯂꯣꯡꯅꯁꯨ ꯍꯤꯞꯄꯒ ꯌꯦꯡꯕ BJPꯒꯤ ꯁ꯭ꯄꯣꯛ ꯄꯔꯁꯟ ꯑꯃꯒ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯁ꯭ꯄꯣꯛ ꯄꯔꯁꯟ ꯑꯃꯒ ꯑꯩꯈꯣꯏ ꯁꯤꯕ ꯁꯅꯥꯒꯤ ꯑꯣꯖꯥ ꯇꯣꯝꯕꯤꯒ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯗꯤꯁꯀꯁꯟ ꯁꯨꯝ ꯅꯩꯅ ꯌꯦꯡꯉꯝꯃꯦ ꯑꯩ ꯐꯃꯨꯡꯗ ꯂꯣꯡꯅꯁꯨ ꯍꯤꯞꯄꯒ ꯅꯃꯥꯖ ꯁꯟꯗꯣꯔꯛꯑ ꯃꯇꯨꯡꯗ ꯑꯗꯩꯗ ꯑꯣꯖꯥ ꯇꯣꯝꯕꯤꯅ ꯄꯣꯏꯟ ꯈꯔ ꯌꯥꯎꯒꯦꯕ ꯑꯩꯁꯤ ꯁ꯭ꯀ꯭ꯔꯤꯟ ꯔꯦꯀꯣꯔꯗ ꯂꯧꯔꯦ ꯑꯩ ꯐꯣꯟꯗ ꯌꯥꯎꯔꯦꯕ ꯑꯩꯁꯤ ꯃꯁꯤ ꯊꯥꯒꯠꯂꯁꯤꯔ ꯑꯩ ꯊꯥꯒꯠꯂꯔꯣꯏꯒꯦ ꯑꯣꯖꯥ ꯇꯣꯝꯕꯤ ꯑꯁꯤ ꯃꯤꯅ ꯃꯃꯤꯡꯁꯨ ꯊꯥꯅꯗ꯭ꯔꯕ ꯑꯗꯒꯤ ꯋꯥ ꯑꯣꯏꯅꯁꯨ ꯀꯩꯅꯣ ꯇꯧꯗ ꯂꯩꯔꯦꯁꯨ ꯈꯪꯗ꯭ꯔꯕ ꯉꯥꯎꯔꯤꯕ꯭ꯔꯥ ꯐꯩꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯒ꯭ꯌꯥꯟꯁꯨ ꯇꯥꯗ꯭ꯔꯕ ꯑꯉꯥꯎꯕ ꯕ꯭ꯔꯦꯟ ꯁꯣꯏꯕꯁꯤꯅ ꯍꯥꯏꯕ ꯋꯥꯕꯨ ꯋꯥꯔꯗ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯁꯤ ꯂꯩꯊꯣꯛꯈ꯭ꯔꯦꯕ ꯊꯥꯒꯠꯇ꯭ꯔꯦꯕ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯃꯌꯥꯝꯁꯤꯡꯁꯤꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯗ ꯋꯥꯏ ꯆꯩꯔꯛꯑꯦꯕ ꯑꯣꯖꯥ ꯇꯣꯝꯕꯤꯅ ꯑꯗꯨ ꯉꯥꯡꯈ꯭ꯔꯦ ꯑꯣꯖꯥ ꯇꯣꯝꯕꯤꯒꯨꯝꯕꯅ ꯃꯨꯁꯂꯤꯝ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯟ ꯃꯔꯛꯇ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯙꯔꯃ ꯃꯥꯟꯅꯩ ꯖꯥꯇꯤ ꯃꯥꯟꯅꯩ ꯍꯥꯏꯅ ꯄꯨꯁꯜꯂꯒ ꯂꯣꯜꯂꯤ ꯇꯝꯕꯤꯔꯒ ꯄꯥꯡꯒꯟ ꯃꯁꯤꯡ ꯍꯦꯟꯒꯠꯅꯕ ꯄꯤꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯋꯥꯗꯨ ꯃꯋꯥ ꯂꯧꯒꯗꯕ ꯁꯨꯡꯂꯩ ꯂꯩꯇꯦꯕ ꯃꯔꯝꯗꯤ ꯀꯝꯃꯨꯅꯤꯇꯤ ꯁꯨꯅ ꯄꯨꯟꯕ JM ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁꯦꯃꯤꯅꯥꯔ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯑꯣꯄꯟꯂꯤ ꯑꯩꯅ ꯃꯇꯝꯗ ꯂꯥꯎꯈ꯭ꯔꯦꯕ ꯄꯥꯡꯒꯟꯒꯤ ꯂꯩꯔꯤꯕ ꯚꯤꯂꯦꯖ 4 ꯂꯩꯔꯤꯕ ꯄꯥꯡꯒꯟ ꯇꯥꯕ ꯈꯨꯡꯒꯪꯁꯤꯡꯁꯦ ꯄꯨꯟꯅ ꯁꯔꯚꯦ ꯆꯠꯃꯤꯟꯅꯔꯁꯤ JSLPꯒꯤ ꯃꯤꯍꯨꯠꯁꯤꯡꯁꯨ ꯌꯥꯎꯕꯤꯔꯣ ꯂꯩꯔꯤꯕ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯦꯖꯔ ꯀꯝꯃꯨꯅꯤꯇꯤꯒꯤ ꯅꯠꯇ꯭ꯔꯒ ꯅꯥꯒꯥꯒꯤ ꯀꯨꯀꯤꯒꯤ CSOꯒꯤ ꯂꯤꯗꯔ ꯃꯌꯥꯝꯁꯨ ꯂꯣꯏ ꯌꯥꯎꯕꯤꯔꯣ ꯄꯨꯟꯅ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯕ ꯆꯠꯃꯤꯟꯅꯔꯁꯦ ꯃꯤꯇꯣꯞ ꯂꯩꯔꯝꯕ ꯄꯥꯡꯒꯟꯒꯤ ꯈꯨꯜꯂꯛꯇ ꯃꯤꯇꯣꯞ ꯂꯩꯔꯝꯕꯁꯤꯡꯁꯦ ꯇꯛꯊꯣꯛꯄꯗ ꯑꯩꯈꯣꯏꯁꯨ ꯃꯥꯡ ꯊꯥꯖꯒꯦꯅ ꯑꯩꯈꯣꯏ ꯁꯤꯂꯦꯟꯗꯔ ꯇꯧ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯇꯧꯔꯤꯌꯦꯕ ꯀꯔꯥꯏꯗꯒꯤ ꯐꯨꯟꯗ꯭ꯔꯦꯃꯦꯝ ꯀꯕꯔꯗ ꯖꯦꯁꯝ ꯀꯕꯔ ꯐꯨꯝꯍꯟꯕ ꯌꯥꯕꯁꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤꯁꯤꯗꯕꯨ ꯃꯤꯇꯣꯞ ꯊꯝꯖꯜꯂꯝꯒꯅꯤ ꯑꯩꯈꯣꯏ ꯃꯤ ꯃꯁꯤꯡ ꯌꯥꯝꯅ ꯍꯦꯟꯒꯠꯂꯝꯒꯅꯤ ꯒꯥꯏ ꯌꯥꯕ꯭ꯔꯣ ꯑꯥꯏ ꯐꯨꯟꯗ꯭ꯔꯦꯃꯦꯝ ꯀꯕꯔꯁꯇꯥꯟꯗꯨꯕꯨ ꯖꯦꯁꯝ ꯑꯩ ꯐꯨꯝꯒꯦꯁꯤ ꯌꯥꯔꯛꯀꯗ꯭ꯔꯕ ꯃꯥꯂꯥꯕꯨ ꯅꯪꯒꯤ ꯃꯥꯂꯥ ꯅꯠꯇꯦ ꯁꯨꯝ ꯇꯣꯏ ꯂꯥꯛꯁꯜꯂꯛꯑꯗꯤ ꯀꯩꯅꯣꯝ ꯍꯥꯏꯔꯛꯀꯗꯣꯔꯤꯕꯦ ꯁꯤ ꯈꯪꯗ꯭ꯔꯦꯕ ꯃꯣꯏꯅ ꯑꯗꯨꯝꯕ ꯈꯪꯗꯕ ꯕ꯭ꯔꯦꯟ ꯁꯣꯏꯔꯕꯁꯤꯡꯗꯨꯅ ꯉꯥꯡꯕ ꯋꯥꯗꯨꯗ ꯑꯩꯈꯣꯏꯅ ꯅꯩꯅꯔꯒ ꯑꯣꯖꯥ ꯇꯣꯝꯕꯤꯒꯨꯝꯕ ꯑꯃ ꯐꯥꯎꯍꯟꯅꯤꯡꯉꯥꯏꯗꯃꯛꯇ ꯚꯥꯏꯔꯦꯜ ꯆꯠꯍꯟꯅꯤꯡꯉꯥꯏꯗꯃꯛꯇ ꯃꯃꯤꯡ ꯂꯩꯇ꯭ꯔꯕ ꯃꯤꯗꯨ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯟꯁꯤꯡ ꯇꯧꯕꯤꯔꯅꯨ ꯁꯤꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯃꯐꯝ ꯆꯥꯕ ꯖꯒꯥꯗ ꯑꯩꯈꯣꯏ ꯇꯧꯅꯁꯦꯕ ꯑꯗꯨꯅ ꯍꯥꯏꯅꯤꯡꯕ ꯋꯥꯗꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯑꯃꯨꯛꯅ ꯆꯪꯁꯜꯂꯛꯄ ꯑꯦꯅꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ MMWꯕꯨꯁꯨ ꯅꯤꯡꯁꯤꯡꯕꯤꯔꯧ ꯌꯥꯝꯅ ꯍꯔꯥꯎꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯨꯃꯥꯏꯅ ꯎꯂꯃꯥꯒꯤ ꯕꯣꯗꯤ ꯑꯃ ꯊꯣꯛꯂꯛꯇꯅ ꯊꯕꯛ ꯇꯧꯕ ꯍꯧꯔꯛꯇꯅ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯑꯩ ꯁꯉꯥꯏꯐꯝꯗ ꯑꯣꯏꯔꯝꯒꯅꯤ ꯑꯍꯥꯟꯕꯒꯤ ꯄꯨꯟꯈꯤ ꯃꯤꯐꯝꯁꯦ ꯏꯆꯥ ꯑꯗꯩꯗ ꯑꯗꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯗ ꯑꯩꯁꯦ ꯐꯦꯁꯕꯨꯛꯇ ꯑꯗꯨꯝ ꯌꯦꯡꯉꯦ ꯌꯥꯝ ꯑꯩꯉꯣꯟꯗ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯑꯃꯨꯛꯇ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯝ ꯁꯖꯦꯁꯟ ꯅꯠꯇꯦ ꯃꯁꯤ ꯗꯤꯁꯀꯁꯟꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐꯪꯁꯟꯒꯨꯝꯕ ꯑꯗꯒꯤ ꯃꯗ꯭ꯔꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯖꯜꯁꯥꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕ ꯀꯥꯟꯗꯅꯦ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯈꯪꯅꯔꯕ ꯃꯤꯁꯤꯡꯗꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯁꯦꯟ ꯆꯥꯎꯅ ꯄꯤꯕ ꯉꯝꯕ ꯃꯤꯁꯤꯡꯗꯣ ꯗꯥꯏꯁꯇ ꯄꯨꯈꯠꯄꯤꯁꯦ ꯁꯤꯁꯦ ꯑꯝꯇꯪ ꯑꯃꯨꯛꯅ ꯃꯁꯤ ꯑꯍꯥꯟꯕ ꯑꯦꯖꯦꯟꯗꯥꯗ ꯑꯩ ꯅꯩꯅꯍꯟꯅꯤꯡꯉꯤ ꯃꯁꯤꯒꯤ ꯃꯇꯥꯡꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯑꯇꯣꯞꯄ CSO ꯃꯌꯥꯝꯁꯤꯡ ꯑꯩꯈꯣꯏꯗ ꯐꯝꯃꯤꯟꯅ ꯀꯥꯟꯗ ꯑꯩꯈꯣꯏꯗ ꯀꯣꯏꯁꯟ ꯌꯥꯝ ꯇꯧꯔꯛꯄ ꯌꯥꯎꯋꯦꯕ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯔꯛꯏꯃꯣꯁꯨ ꯁꯨꯈꯪ ꯈꯪꯗꯕꯁꯤꯡꯗꯨꯅ
ai salam gi pesa pu thoi ne ta to ai ja la kan dai se to bukala pagumba aduna ngasai senga wena khala kan ngasai adani ngasai gi ayam bare sai batlak ki matang mai to ado ai dro senga wena khan ngasai gi ai khoi da sumba ain ne yadaba anti social elements sing masing nong nong gi som hen galek ba si sum masak ma khak ne ba senga wena khan to kre ba senga to kalam to man kai to masi aduna matang asida amuna tor pathau tor bimo ta matam puna mukta MMWO gi saitagi cooperation pi jagani amadi sojok pi gani ai tor pathau tor budi mukta so amuk matam chana pau phang ra koi sabina si aduga ai gi kalam thaina thaina ko tau na matam ta unity and understanding si leina gani hai bo pham so thamjaraga ngasi gi wani wang lang mata si matang sa thank you